ꯑꯁꯤꯕ ꯃꯤꯒꯤ ꯃꯇꯥꯡꯗ ꯏꯁꯂꯥꯝꯒꯤ ꯃꯍꯩ ꯏꯟꯁꯥꯟ ꯈꯨꯗꯤꯡꯃꯛ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯨꯁꯂꯤꯝ ꯅꯠꯇ꯭ꯔꯒꯅ ꯒꯩꯔ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯧꯠ ꯂꯥꯛꯂꯒꯅꯤ ꯁꯤꯔꯤꯕ ꯃꯤ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯔꯝꯗꯤ ꯐꯣꯡꯂꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯃꯗꯨꯕꯨ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯔꯛꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯝꯅꯃꯛꯀꯤ ꯅꯤꯌꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯤ ꯄꯥꯔꯁꯤꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯔꯥꯝ ꯁꯥ ꯆꯥꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯦꯝꯗꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯟꯗꯨꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯅꯤꯌꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯎꯠ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯔꯦꯜꯁꯤꯡꯗ ꯑꯃꯗꯤ ꯗꯔꯌꯥꯁꯤꯡꯗ ꯍꯩꯊꯩ ꯇꯧꯕꯇꯕꯨ ꯃꯃꯤꯡ ꯂꯩꯔꯕ ꯑꯁꯃꯥꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯊꯥꯕꯤꯔꯛꯈꯤꯕ ꯙꯔꯃꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯖꯃꯤꯟꯗ ꯐꯨꯝꯕꯒꯤ ꯅꯤꯌꯝ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯐꯨꯝꯕꯒꯤ ꯅꯤꯌꯝ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯍꯠꯈꯤꯕ ꯍꯥꯏꯕꯗꯤ ꯀꯥꯕꯤꯜꯅ ꯍꯥꯕꯤꯜꯕꯨ ꯍꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯕꯤꯜꯅ ꯃꯁꯤ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯂꯝꯖꯤꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯃꯜ ꯑꯣꯏꯅ ꯇꯧꯕꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯝꯕꯒꯤ ꯅꯤꯌꯝ ꯇꯥꯛꯄꯤꯔꯝꯃꯤ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯗꯣꯛꯄꯤꯔꯤ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯀ꯭ꯋꯥꯛ ꯑꯃ ꯊꯥꯕꯤꯔꯛꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯣꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯉꯣꯟꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯕꯤꯜꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯍ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯅ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯒꯨꯝꯅ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯚꯥꯏ ꯑꯁꯤ ꯀꯔꯝꯅ ꯐꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯕꯒꯤ ꯅꯤꯌꯝ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯅꯤꯌꯝ ꯑꯁꯤꯃꯛ ꯇꯉꯥꯏ ꯐꯗꯕ ꯑꯃꯗꯤ ꯃꯥꯍꯣꯜ ꯏꯖꯠ ꯑꯃꯗꯤ ꯄꯨꯝꯅꯃꯛꯇ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯔꯕ ꯏꯁꯂꯥꯝ ꯙꯔꯃ ꯑꯃꯗꯤ ꯏꯟꯁꯥꯟꯁꯤꯡꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯏꯜꯃꯅ ꯊꯜꯂꯕ ꯏꯁꯂꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯥꯔꯤꯕ ꯍꯥꯏꯕꯗꯤ ꯏꯁꯂꯥꯝꯕꯨ ꯌꯥꯖꯔꯤꯕ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯐꯨꯝꯅꯕꯈꯛꯀꯤ ꯍꯨꯀꯨꯝ ꯇꯧꯕꯤꯔꯝꯗꯦ ꯇꯧꯕꯇꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯑꯃꯗꯤ ꯏꯀ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯀꯐꯟ ꯗꯐꯟ ꯇꯧꯅꯕ ꯑꯃꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯃꯥꯖ ꯖꯅꯥꯖꯥꯒꯤ ꯃꯁꯥꯏꯜꯁꯤꯡ ꯌꯥꯝꯅ ꯐꯣꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯁꯂꯥꯝꯅ ꯇꯥꯛꯄꯤꯔꯝꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯄꯣꯠꯂꯝ ꯑꯃꯅꯤ ꯏꯁꯂꯥꯝꯅ ꯁꯤꯔꯝꯗꯥꯏꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯧꯔꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯨꯝꯕ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯂꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯍꯀꯥꯝꯁꯤꯡ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯁꯥꯅꯤꯌꯠꯀꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯖꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯦꯚꯥꯔꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯏ ꯏꯁꯂꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯏꯟꯁꯥꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯩ ꯑꯃꯗꯤ ꯕꯦꯚꯥꯔ ꯂꯩ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗꯁꯨ
mahaki izzat tawgadabani amasung siraba matungdasu mahaki be-izzat tawbadagi hingnaba honagadabani. Maram asidagi Nabi Karim sallallahu alaihi wasallam na haidokpirammi mayat haibadi asiba mi adugi saru thugaiba haibasi ahingba insan yoiba amagi saru thugaiba adugumbani. Haibadi ahingba insan amagi saru adu thugaiba matamda amadi thudekpa matamda mahakonda awaba fawba adugumna asiba miyoi adudasu awaba fawi. Islamna asiba miyoi singidamakta adugumlaba izzat bebhar thambiramliba adugumna karigumba qabar amada famadagisu thingbirammi haibadi madugi matangda yamna pamdaba phongdokpirammi. Riwayat amada Nabi Akram sallallahu alaihi wasallam na haidokpirammi nakhoigi manungdagi kanagumba miyoi amana karigumba maital amada famlaba adugi matungda hairiba maitan aduna mahaki fising adubu chakladuna mahaki unsa fawa yoroklaba maduna kabar mathakta fambadagi hena fai. Mafam asida haningbadi Islamgi asigumlaba mahising asi hinglingaida amadi siraba maung khudingmakta insan singidamakta izzat bebhar tawnabagi akanbana takpirammi.